अखोई सोइदना सिरगदब मिनिट खर खक्ता ngaire मोहम्मद अबू सालमिया असोकपा अमसुंग हिंसा याइतंबा बोम्बार्डमेंट मरक्ता लांजेनरकपा मियोय लिसिंग कया लैरिबा गाजागी ख्वाइदगी चाउबा हॉस्पिटल कॉम्प्लेक्स अल सिफा हॉस्पिटल गे फ्रंट गेट सिंग अदुदा इजराइल गी मिलिट्री न लाल अदु थेंगनररे अखोई सोइदना सिरगदब अदुदगे मिनिट खरदा ngaire हाइना अल सिफा हॉस्पिटल गी डायरेक्टर मोहम्मद अबू सालमियाना ngarang thangju numite Israel lanmina question kraba facility adugi manungdagi Al Jazari da hai khe hauzik hospital adu da power amasung fuel leitabadagi operation sing lab khre hospital gi building sing da amasung compound manungda satpa miyoi khuding magta Israeli sniper sing attack taure incubator gi manungda leiba angang sing da tengbang na ba madu yaurang na bahona rakhiba medical crew gi member ama kaptu na hat khre incubator adugi manungda angang ama si khre intensive care unit adugi manungda angang ama mangjakre haina hospital gi director aduna hai khe hauzik al sifa hospital gi manungda leidiba Gaza deputy health minister Dr. Yosef Abu al Risna generator pumnamak lepkhre amasung power phangpham pumnamak leitre hai khe incubator singi manungda ikoi gi nauna pokpa angang 38 lei angang sing adu sibagi mayokta lan thengna re compound adugi akoibada sniper sing thamkhre amasung manungda leiba miyoi sing satpa yadre hospital adugi manungda tamthiba nongmai kapa makhol tare intensive care unit aduda motor cell amana pankhe floor aduda mafam khuding makta igi ngakta ngaire aikhoi madu sengdokpa phawba ngamdre haina makha takhe Israel da arepa leitana bom thadaduna mayum makai toikraba miyoi lising kayana hospital corridor sing amasung courtyard ta leire friends mingda medicines sans frontiers natraga MSI na sukhangnaba Doctors Without Borders na Al Sifa da medicine amasung equipment pi khre thangjagi anganbada NGO aduna extra hospital adugi manungda leiba staff aduga pau phaunaba ngamdre amasung anaba sing amasung medic singi matangda haksin na nungnangi hai khe Red Cross ki regional director for Near and Middle East Fabrizio Carboni na Al Sifa dagi lakpa pau sing adu waningai ni hai khi amasung compound adugi manungda leiba miyoi lising kaya adu loss of war gi matungi na ngakthokadabani haina makha takhe hospital adugi manungdage ngarang thangja numita wangang lakhiba Gaza gi deputy health minister Menir al Basarna asiba haksang sing fumnaba hospital compound manungda miyamna makhoi gi makhutna laibak tawri hai khe aikhoi question khre aikhoi gi asiba sing adu aikhoina lairol chanba ngamdre hospital compound asigi manungda aikhoina asiba mayam pulap ki mongpham ama semba tari haina mahakna Al Jazari da hai khe malem pumba sidagi aikhoi bo mapung phana kakthat khre aikhoi lamhangna re malem pumba gi mapham da aikhoina SOS kaya marum tha khre adubo karigumba paukhum ama ta pirakhidre hai re